Khurumzari Coffee with Toming Tabiru Punamapu Adomgi host ARUNBALA Taramna Oksari Ngasi Fawbuda Coffee with Tomna Lamdam Asida Laiba Saknai Raba Hiram Amanatraga Amada Mai Paklaba Miyoy Kayama Puduna Laksari Ngasi Su Kogi Studio the Lengsinduna Laiba Si Hiram Amatadanatana Hiram Anida Mai Paklaba Adugumlaba singer come actor Hamom Sadananda Hamom Sadananda Butaram Oksari Hamom Hangzing Wangziko Tamu Sadananda Ishegi Lamzida Karamina Konda Birapano Kanana guideline to Birapano do Hire of Tentan. The thing with the I say Sakpo in the Tolokimanate. Hojoji Masu Isagi class, the Aitodona, Yamwang, but kind of dinate, Mayanusi Bizana Karakazi in the sector with the Pamba, Tanning Sakpa. The experience, learning with experience. I don't know. Chum Taurotoroga. The same with the guitarist Tolapani. Malam Sida, when a Honajarapa Matamda, Inkalapa Matamda. Western influence, Western song influence, yang wang lagi, tamdu tu ko, tamdu the carnivals, popek, the aku kerap punjal laga, aku kata nanti, Manipuri maximum, aina ujagi ba, thengna jagi ba, naha gaise rock band nama mamta ini rock band nama mamta ini na, yang honna gi bagi Mami, di tamdu ini ugi ada matamdu da, aku gi kano, adumaina honna pada aisu amane. Duga taseng guide yaw na hona gibanate ai guitar tam chatpada nang nakutuna guitar khongya pote ba high gi adu 1989 90 side guitar pai gibani adu 91 92 khongre adagi adu matung Nagaland tour North East Rock beat contest amada gi tin rock ta ise Manipur gi tin rock ta ise best guitarist tagi adu gi award ma phangjawi ani inkal ko matang gi ko guitar di am honore adu unfortunately, one of my brother died, expired. I am say like it. Masu kita kongi, manak benam the kongi, Red Devils the kongi, adaga aina illegals the kongi. Ado like Thoiba Thoibi madagi, I am sang doctor of the yamasi kaina giveni. Yamasina maginamu gita say yum the layer mana gita waraga pura lapado aiga kongi navani. Anamana konga, mana composed of say aduma isu khangba pamina khong amnina adu tahawi mai ka khangawe duga laigi da matung da sei ji loina mang ma tare na marang marak tadi ma mayam gi sei sak pasat la me Manipuri rock band tau tau adu me am appreciate tau en tai aina the experience oi hodre adu gi sei me an jama laigi dra kanda 1994 da namane 1994 da nam magi sei siga ina sei tau ina compose to sei hum ma hapaga Engao ne haibirisin dinam de ngai da magi karma loi laigi da bagi ehun loiraga lukok ingai matam se sidai jemol da ticket ki sei ma tau ni ai ningjang ise sobita tera de mayek iba ma khaki magi sei am ka so tau busida ai manabam na moi domsa sing thoi chauslao na sat busida ise gatekeeper we ticket ka si le ji mo ada isai gi background da gi sum horok panina ai uncle ba le re Kumar le re Dapunan le re akoi myam ji smile more ko idea adu dum leiba ada da akoi da si lei gi dra kan da mayam thili khong gi mayam ji di ma isai chatmin ran ba yawe ba ta ai look ko da ma nang si sen da so law na har ko adu sakhi bani Engao bani haibiris yam noi je art pu pam jo family am dagi hok pani have da yam ke tari sei bu support of biba imung am dagi hok pani have da yam ta ba da noi je ko adu go yan han boy stage sakhi ba sei adu ne mayam hek ma ma sakhi ba se Engao bani haibiris sei sei du maten ai jo kap su yam kap pe ma adu mat numit tu da sei sak na adi lei gi da ba kui ada mayam do na chanjal laga stage gi ko na khotna da khoi da sei chachi du tau che adu da yam chawa mayam gi anu si bi ba se adu ni da pangi adi adu ni da gi sei sa pa so hau gre ki set nam ding da that was in 1992 93 94 da di ki set nam me ma 92 lei gi da oh 92 ai class 11 adu haji sei do mayam da khudo da Aigi thamoi sina nangi thamoi da palam bataraba miyoiba hairamgani nangsu miyamna Engao bani haina Ada haji bogda dasnanda na isei je audio cassette
ki go tharaga film gi audio ki shot ki yana ise kya ya me da dudi khoi ising chaw ba lo yaw re de record to di kya ku re ge de mo na aina 1990 taseng mani manipuri sei sak pa 94 dagi lep tan sa Uzik 2000 kya oi ho re mo na sei hi to kya yam gra ge ba si marak sida te ga kya ra ising kya saw kare diary kya mo look kare tham me na wai audio cassette kya na collection tor ga do kaya amuk sakha ke da masing khangdre ba siame yamamani ado isai dagi na thai ko ko isai ju yaw yong isai ji dagi amuk film da lai sina karmai na la khibna film ji la khibagi trend ya di kana influence tor ga film ji kun oh artist samo ina kana tor ga di try changyeng to ba hai do changyeng to da mai pak pa adu ga chap manana aingon da thokkhibani ado isai ji mayam sakpi ki baja ngasi bok da sakhi be isai mayam ji da kwai dagi pamjana sakhi be isai gi gumba yaubra isai kya amuk kya pam adu di particular amo ina laitre ai dek sakjari ge pamjare adune khoi ji di ado marak thana viewers sing ge pam boina ko kuchu movie nang ne da isai da ai gi marup romi maitai ibani yam pule hujik still jiksu pulli not only isai gi da natna film gi da natna dagi sana khona ba jup khara pamjaba ngakpani na ibani se sana bagi da su pulle isai gi da su pulli dagi film gi da su pulli ma ge chow yam aingo da mateng yam lai ada ma isai film kana tawdanga da isai je mana dum compose to buni aingo da saning ba ada mana yam pam na sakhi isai se ko kuchu mubi nang ne rasi leibi aigi oi bi uthamoi aigi rani leplabani punsi sima nangidama adam evergreen wala isai ngaktani ko ramo film dagi isai kana isai dagi ko tang na thai jaraga film da mu khongda bi reidina ko film da su akoina mayam na sak khangba mi oi ama oina adum ubiri ko actor moina ado isai dagi film da lakpa je kana na kamai tor kari influence dagi kana na sida kumji film ji kana harak pa dagi kumgribna film da khongda rak pa gi ten tak pa wari na taseng badi aigi aina na ha oinga da na ha haja pa hojik na ha ahan jo isale khoi matam matam gi geno ne akoin kha ma su ya roi da bani adubu matam du da aikoina inkalak ma matam da artist samo oi bagi artist samo oining bagi hai tare oi bagi nate oining bagi wakalon di like da nate mina mi gi film yeng ba matam da film yeng ba da hero sing jina tawri ba da tra main protagonist oi ba sing jina tawri yam pamjare hai tare ko matam da Sylvester Stallone na rambo gi tawgi ba khoi da rambo kai je ai dana pa mi so ai hai roi maximum khoi world sida leiminari power in ni America gi film do khoi si ka chan sida laga mayam sina penjari ne adug maina yengbada moina mai pai duna ka maina pai no kana di khaludraga su pamjabadi dum thamoi da leigi adu amdu madu isai se mina masak khange ada khoi gi artist ki oiba isai sakpa basi all over the world ko loina makta yengba kanda dum isai sakpa mi si film adu yam ka kungal India da di kya kana tawde aduga atai atai da di yam tawi aduga film kuma mamina isai sak is di khara dum wagal le tawda badina te taw leite hai badi yaro aduna mayam akhoi gi artist si makhal ani le masak yam phajaraga phawa ma akhoi je aduna te ai je aduna te khoi sak phajaba nati sim de khangi tawda akhoi isa issue se nakna ba marup mapang isa issue natraga khoina nungsiruba missing se mas thiro he wakhan sine sigi se nungsibi ba hai se ai se dastan da nungsibi mi de da macha dawna mayam ba dawna manaw ne pa dawna khangi ba duna ne aina tawjaru ba khara do accept tawgi bane ai chi ma ai mo public ta aina public achowa country kaino da aina laman se ai si film masak phajaba ki hai ro de khoi keim na te kaino khoi di adi akhoi da hero gi kaino lai pothe ba masa phagadawni look adu to no adu nate adu apa ma mayam ji yong ne ba duna ne ba sagi nuksi jaba film isai sai ngai da mayam na Sadananda na isai sai kana khara nuksi bi ko matam da film mara film kum madi kana akhoi thamoi gi relation noi ba akhoi gi aina ji ni ima kathen gi ima sing na ingon da utpi ba mong matong mayam sina khang ngame ai si sak na kaina nate thamoi da macha dawna natraga adu ne adu
madu hek lady gai su aina mayamgi angamba seba tawdung adum thabak taram adu han han ba film ja kana Ingengi Atiya se wari tarakpa matamdadi wari iriba dagi film sida involve tawriba yamba Deepak yamba Hollandro moi laga koi try tawbuni ada matamduda film dia ama namsalure no ma haigi na aduga celluloid oigiba celluloid oiraga namba thamasu sakantana nambani try tawreba adugi mamanga Ingengi Atiya ai mamanga celluloid oibne digital celluloid oibna adugi tanja sida celluloid che pura Manipuri dagi down chakibani celluloid namjan manga maudravna mangre adu manga maraktuda Ingengi Atiya si namsi na haibda hanaga khara try tawning leibaga artist ama oibagi yeng chang yeng tawning in ko aise dum ya thokre ya thokpoduda film namme wa dana langdana kotna gi ahal singna haibani nuksibi bamna akoina sum isai sakparom da la asu me ana sakhang badudi oigramni na akoi la ko dem nuksibi ba adagi tamo biswamitra na oi bu nuksina loina bikiba yam wadana namgi haitare aduna su film no mai pak film no oigi mayam ne am pamna ba mai pak film adu mai na Taurus film na offer tawrkiba adagi mathang da film kaya mo gan kumbi grage adu dai di record thamba ngamgidre adi nuksibana hemangi dana isa cha thoke tawe du gi bhap ta mayam sina dum tawe si Manipuri situation ne khoina dum khang ba ta bani artist na agi apik palamdam ni aina hajaning si aduga artist oina tholak liba singse mayam gi mateng na khara khajik punsi gi lambi chatpada yam nungai na marek mahau thona chat man bagi wani artist oina tholak pase lamdam sidadi imung yam nungai bi imung dagi kan tholak oite aduna morak thana question am tak lakse ge habdi yam phojeri bo haije nungai bi imung dagi tholak oide habda nungai bi dum loi mali na yemba adune artist haibi adune aina hajaning se ado si akhoi yam nungai taba khangdaba minadi akhoi social network to hack troll to bugumba the artist sing jina wajari judi khangpote adagi hero sing jina dress ka je hanjalakpa film am da namu ba dress to mo hanjalakpa nokna do ngai le nokna do gi ngai le ba kari marang gi hanjalai no di khangdaba ko adagi akhoi nupi sing sina maruena nupa di khara phai nupi sing jina celebrity ne na hek mayam na lobby rakanda celebrity amagi oibam thopa mong matau se maintain tawna hona bada wa base se akoina thengma ngam me sele mission ma ma kume mi na khangdo kre masak adu tawe da phajai pa me me o lang mari sho tongwa chat su ya roidam ne mai magi ya taw du ba ya da bane me ana gadi sakka I adu du to mi celebrity is the celebrity ni adu Manipur da di lairi bu market sina artist sena dum lai on celebrity je hai kai je ba celebrity ki tomam thokpa magi laibam thokpa area ti laiba nate hoji YouTube te yengo adugi celebrity gi mayum particular na di panjaro mayum sida da utna bo hona da moi pesa tonga ta halini my living style wonu adu Manipur gi hari balamdam sina hoi market pick baje asok ke matik pick khajani asok ke matik pick khajani masida film ama puthokpada hingjana bo hona ri producer su film do hanjan mangam da yarin lupa lakh taruk tare ki budget ta sa hanjan mangam da na koi amunga na film da khonga ta su yawri ne aduna aina hygienic badi lamsi yam pi safu manung da leibugum bani viewers su thabak tawriba sing su punna tosanaraga leibane ba koi akoi tokhai na leiti aduna kaiguma kan kariguma ma artist sing maram da hiding da kari karam phibam dagi lakhiba jano na khandaram magadi ko akoi sing asi amana amal langdana se chungnem dhari se chungnem nem dharo adi public ki mateng yaudrati ekoi ju hingba ngamoi aduga ekoi ki mateng yaudna public na hingba ngamoi de haibe yadi ma su moi support na ne moi only moi ki support na public khoi ki artist se yokhat pane tawu tabu artist na kudol tambisidi ngak thamoi inganba wakhal inganba adugi matakta message pidana society da sigum thokpa yai haibe wani sigatani khoi na pi bai bo tawriba sing ye mai pak pa dudi khoi gi leiminariba furup cha khoding mak na ko mayam na support tawra kanda mai pa han bai do oi doine sini ado film ge isai ge ja sida karam bada hena if spinning ge karam bada hena pamja ge ba pamja badi isai ne hele pamja badi isai ne heli timeline lei keno ge di film ge di khoi na mayam na aina na ki film na mapa sa ba do
ꯀꯩꯗꯧꯕꯩ ꯁꯥꯏꯅꯣ ꯅꯪ ꯍꯦꯔꯣ ꯀꯨꯝꯕꯩ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯧꯕꯗꯕꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟꯅꯦꯕ ꯇꯧꯔꯤꯗꯨꯗꯤ ꯑꯩꯅꯗꯤ ꯃꯣꯏꯅ ꯈꯪꯖꯗꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯁꯥꯊꯤꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯍꯦꯔꯣꯗꯤ ꯃꯁꯛ ꯐꯖꯒꯗꯧꯅꯤ ꯍꯦꯔꯣꯏꯟꯗꯤ ꯃꯁꯛ ꯐꯖꯒꯗꯧꯅꯤꯅ ꯂꯩꯈ꯭ꯔꯦꯕ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯐꯖ ꯂꯩꯔꯗꯤ ꯂꯥꯏꯔꯕ ꯁꯥꯔꯒ ꯁꯤꯠ ꯅꯥꯜꯂꯒ ꯅꯥꯜꯂꯒ ꯁꯨꯝ ꯐꯖ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯂꯥꯏꯔꯕ ꯁꯥꯕꯗꯨꯗ ꯁꯅꯥꯏꯗꯤ ꯁꯤꯔꯥꯄꯨꯠꯇꯦꯕ ꯂꯥꯏꯔꯕ ꯁꯥꯕꯗ ꯃꯁꯛ ꯐꯖꯔꯒꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯦꯄꯤꯌꯔꯦꯟꯁꯇꯨꯗ ꯀꯔꯤ ꯁꯦꯠꯀꯅꯤ ꯑꯩꯗꯤ ꯂꯥꯏꯔꯕ ꯁꯥꯔꯁꯨ ꯑꯩꯗꯤ ꯍꯦꯔꯣꯅꯤꯅ ꯑꯗꯨꯝ ꯐꯖꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯤꯂꯝꯗꯣ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯁꯨ ꯁꯤꯒꯦ ꯅꯣꯏꯁꯨ ꯁꯤꯌꯨ ꯂꯣꯏꯅꯃꯛ ꯁꯤꯗꯣꯏꯅꯦꯕ ꯐꯤꯂꯝ ꯑꯃ ꯇꯧꯕ ꯍꯥꯏꯁꯤꯗ ꯆꯪꯉꯤꯕ ꯃꯌꯥꯝꯁꯤ behind the scene ꯀꯦꯃꯦꯔꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯃꯌꯥꯝ ꯂꯩꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯂꯩꯔꯤ ꯃꯦꯀꯞ ꯂꯩꯔꯤ ꯖꯒꯣꯏꯒꯤ ꯂꯩꯔꯤ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯎꯕꯗꯨ ꯈꯛꯇꯅꯦꯕ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯤꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯑꯒ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒ ꯖꯒꯣꯏ ꯁꯥꯗ ꯑꯗꯨ ꯈꯛꯇꯪ ꯎꯕꯗꯨꯗꯤ ꯌꯥꯗꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗ ꯍꯧꯖꯤꯛ ꯃꯔꯛꯇꯅꯀꯣ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯐꯤꯂꯝꯕꯨ ꯑꯣꯏꯔꯣꯀꯣ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯇꯤ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯍꯧꯖꯤꯛꯁꯦ ꯐꯦꯃꯤꯂꯤꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯏꯐꯔꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯤꯗꯤ ꯀꯌꯥ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯍꯥꯟꯕꯗꯒꯤꯀꯣ ꯑꯦꯇꯦꯝꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯃꯥ ꯏꯁꯩ ꯇꯧꯍꯜꯂꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯑꯣꯟꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯑꯣꯟꯕ ꯑꯁꯤꯗ ꯂꯥꯛꯄꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯏꯖꯨꯀꯦꯁꯟ ꯂꯥꯏꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯀꯥꯔꯤꯀꯨꯂꯝ ꯁꯕꯖꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯩ ꯌꯥꯎꯔꯦ ꯖꯒꯣꯏ ꯌꯥꯎꯔꯦ ꯑꯦꯛꯇꯤꯡ ꯌꯥꯎꯔꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯎꯔꯛꯄꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗꯗꯤ ꯀꯥꯟꯅꯔꯣꯏꯗ ꯃꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯕꯨ ꯏꯁꯩꯔ ꯀꯩꯅꯣ ꯁꯥꯍꯜꯂꯨ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯕ ꯌꯥꯝ ꯊꯥꯡꯍꯟꯗꯕ ꯃꯥꯟꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯋꯥꯡꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯡꯍꯟꯗꯕ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯁꯕꯖꯦꯛ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯥꯛ ꯌꯥꯔꯣꯏꯕ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯄꯥꯛ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯥꯔꯇꯤꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯐꯤꯂꯝ ꯅꯠꯇ꯭ꯔꯒ ꯑꯦꯛꯇꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯤꯡꯗ ꯏꯃꯨꯡ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯏꯃꯨꯡꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯈꯔ ꯑꯗꯨꯝ ꯋꯥꯔꯞ ꯆꯠꯀꯅꯤ ꯃꯥꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯅꯦ इमुंगदुना सपोर्ट तौदबा हाइसे अदो इमुंगदुगी अरानबा ओइदुइने सपोर्ट तौबीबा चंगे हादि इमुंगी सपोर्ट याउदना तौसु यादे माइ पाकपगी लंबीसिदि खरा वागने अदुना अयामा मतमदा आइगिदि थोइदोकपा ऑब्जेक्शन अमता लैगे अदो सुम अखोइ व्यूअर्स सिंग दसु सारकदोइने हाबदि सिंगर अमुनरा इसे याम सक्तेना को अदु मरक्तना को इसे कुचु मूवी नंगने हाबि इसे द तुम तंग से अदुना गसाइ सक्रेदि तबा खुजी से दो खुजी से तमलबनी नंगोंदा नुंसी खुदोल ओइना हाइदोक्लुनु कनादा तमथोक्लुनु वारिसे कना खंहंदा चेक्सिना थंबियु थमोइदा लोना इसेसिमक्सु आइगी यामा तोम थंगजम माना कंपोज तौबिखिबनी यामा हेमंतने इबिखिबनी अदुगा पिक्चराइजेशन डायरेक्शन पिगिबना फिल्म से आई मरु रोबी मेतेना याम फजे को फिल्म जे अदुम मयामसु तुम पामना विषय जु ओइगी सिनसु अखोइ इसे सकपा मतमदा इसे चटपा मतमदा सेलसु फराम तालमनी एदे गजबदा इसासे आइगी नुक्सिबिबदो अदु याम ओइरि हाइतार वारिसु याम नुवाइरि कॉफी विथ टोंगी मरक्थन अटेंबा ब्रेक अमतंग लौमिनसि टोम टीवीना अदोंगिदमा न्यू ईयर की ओइना ऑफर पिजरीबा ऑफर सी एलईडी टीवी 32 इंच अमा लेबदा टाटा स्काई अमा फ्री दा हापचरी टीवी एसी हौजे मार्केट के रेट दा 14500 पीबा टीवी नि हारिबा टीवी एसी सुपनतगी 12999 दा ऑफर पिजरी खुदोंग चाबा असे लौबियु अककनबा मतमनी तंजांग असे मांगहनबिगनु टोम टीवी ना लेजरीबसी अदोंगिदमक्तनी नुपादुबु मयामना यापोते लोबु चखरब नत्रो चखरिमा अदुइदि चा इंजांगदु लोइसनबा तौरोदना बेसनदुबु तोटप लोरबदि इंजांगिदि थावंगरगा लोरबने अदुइमा दुकानदगी बेसनदुगो मचंदुगा लेबिरुरगेरा होय होय इमा लौबिरुरगे बुंगो बेसोलमगा मसलमगा दपियु ने
ꯀꯪꯂꯩꯄꯥꯛꯀꯤ ꯁ꯭ꯄꯥꯏꯁꯤꯁ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯅ ꯂꯧꯕꯤꯔꯣꯅꯦ ꯏꯔꯝꯗꯝꯒꯤ ꯄꯣꯠꯁꯨ ꯑꯣꯏꯔꯦ ꯄꯣꯠꯌꯥꯟꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯁꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤꯅꯦ KSIꯅ ꯍꯧꯈꯤꯕ ꯆꯍꯤ 53ꯁꯤꯗ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯗꯛꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯖꯤꯟꯖꯔ ꯄꯥꯎꯗꯔ ꯆꯤꯂꯤ ꯄꯥꯎꯗꯔ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯁꯤꯅꯥꯃꯣꯟ ꯄꯥꯎꯗꯔ ꯃꯤꯊꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯑꯃꯗꯤ ꯍꯩꯔꯤꯕꯣꯞ ꯂꯣꯏꯅꯅ ꯁꯥ ꯃꯆꯜ ꯑꯃꯗꯤ ꯃꯆꯜ ꯑꯄꯧꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯄꯦꯀꯦꯖꯤꯡ ꯁꯤꯁꯇꯦꯝꯁꯨ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯄꯥꯏꯁꯤꯁ ꯏꯟꯗꯁꯇ꯭ꯔꯤꯗ ISO 9001 2008 ꯑꯃꯗꯤ ISO 9001 2015 ꯐꯪꯕꯗ ꯅꯠꯇꯅ ꯇ꯭ꯔꯦꯗꯃꯥꯔꯛꯁꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯕ KSIꯒꯤ ꯄ꯭ꯔꯗꯛꯇꯃꯛ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦꯅ ꯕꯣꯅꯤꯅ ꯄꯤꯔꯛꯏꯅꯤ ꯏꯃꯥ KSIꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯌꯥꯝ ꯐꯕꯅꯦ ꯃꯌꯥꯝ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅꯀꯣ ꯗꯥ ꯁꯗꯥꯅꯟꯗꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯀꯃꯥꯏꯅ ꯂꯩꯌꯦꯅ ꯈꯟꯕꯤꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩꯅ ꯍꯦꯛ ꯐꯣꯡꯗꯣꯛꯄꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯁꯤ ꯗꯤꯁꯥꯏꯗ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯖꯔꯛꯄꯗ ꯁꯤꯅꯥꯔꯤꯑꯣꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯌꯦꯡꯉꯒ ꯌꯥꯝ ꯐꯥꯎꯕꯗꯧꯅ ꯌꯥꯝ ꯈꯪꯈꯤꯕꯗꯧꯅꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯔꯀꯦꯠꯇꯗꯤ ꯄꯨꯔꯥ ꯂꯣꯅꯦꯕ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯑꯉꯛ ꯑꯉꯛꯄ ꯐꯤꯕꯝꯗ ꯑꯦꯜꯕꯝ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯑꯦꯜꯕꯝ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯦ ꯃꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯜꯁꯤ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯄꯨꯊꯣꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯄꯔꯇꯤ ꯃꯉꯣꯟꯗ ꯍꯜꯂꯛꯀꯗꯣꯏꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯌꯥꯎꯕ ꯃꯥꯒꯤ ꯕꯦꯅꯔꯗ ꯁꯨꯃꯥꯏꯅ ꯑꯦꯜꯕꯝ ꯑꯃ ꯄꯨꯊꯣꯛꯏ ꯑꯗꯨ ꯈꯛꯇꯒꯤ ꯋꯥ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯂꯣꯀꯦꯜ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯆꯦꯅꯦꯜ ꯍꯥꯡꯅꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯗꯅ ꯑꯗꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯁꯤꯡ ꯌꯥꯝꯍꯜꯂꯒ ꯑꯗꯨꯝ ꯕꯦꯡꯛꯇ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯏꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯅꯠꯇꯅ ꯔꯤꯇꯔꯟꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯂꯩꯕꯤꯅꯕꯁꯨ ꯂꯩꯇꯦ ꯆꯦꯅꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅꯁꯨ ꯂꯩꯕꯤꯅꯕ ꯂꯩꯇꯦ ꯃꯥꯔꯀꯦꯠꯇ ꯐꯤꯂꯝꯁꯤ ꯌꯥꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯇꯠꯇꯅ ꯎꯔꯤ ꯑꯦꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯇꯕꯨ how much people come to the market ꯍꯣꯜꯗ ꯂꯥꯛꯑꯒ ꯁꯤꯅꯦꯃꯥ ꯌꯦꯡꯒꯦꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯗꯥꯎꯟꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯀꯥꯟꯅꯗꯕꯁꯨ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯀꯥꯟꯅꯗꯣꯏꯁꯤ ꯑꯗꯨꯅꯤ ꯃꯥꯅꯦ ꯀꯥꯟꯅꯕꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯁꯝꯇꯥꯏꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯁꯤ ꯄꯥꯏꯔꯁꯤ ꯉꯥꯏꯔꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯃꯁꯤ ꯄꯥꯕ꯭ꯂꯤꯛꯇ ꯂꯣꯏ ꯇꯥꯏꯅꯕ ꯌꯥꯗꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤल्म ꯎꯠꯀꯗꯧꯔꯤꯕ ꯍꯣꯜꯁꯤꯡꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯁꯤꯁꯨ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯀꯥꯟꯗ PVR ꯂꯩꯔꯤꯕ ꯃꯣꯜ ꯂꯩꯔꯤꯗꯨꯗ ꯍꯣꯜꯒꯤ ꯆꯪꯐꯝ ꯇꯣꯉꯥꯟꯅꯤ ꯑꯉꯥꯡ ꯁꯥꯟꯅꯐꯝ ꯂꯩꯅꯤ ꯆꯥꯐꯝ ꯂꯩꯅꯤ ꯑꯗꯒꯤ ꯅꯣꯡ ꯇꯥꯔꯁꯨ ꯏꯁꯤꯡ ꯃꯔꯤꯒꯨꯝ ꯁꯣꯛꯑꯣ ꯋꯥꯔꯤ ꯑꯦꯛꯖꯥꯝꯄꯜꯒꯤ ꯋꯥꯅꯤꯀꯣ ꯃꯤꯉꯣꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯍꯜꯂꯦ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯩꯈꯣꯏꯒꯤꯅ ꯍꯦꯛ ꯆꯪꯕꯗ ꯑꯗꯨꯝ ꯀꯥꯜꯂꯒ ꯍꯣꯜ ꯍꯦꯛ ꯆꯪꯕꯗ ꯀꯥꯜꯂ ꯆꯪꯕꯩ ꯚꯥꯞ ꯂꯩꯅꯤ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯥꯔꯟ ꯍꯦꯛ ꯇꯥꯕꯤꯅꯤ ꯑꯗꯒꯤ ꯃꯁꯤ ꯑꯣꯜꯂꯛꯏꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯁꯤ ꯑꯣꯟꯒꯗꯧꯕꯗ ꯍꯟꯊꯈꯤꯕ꯭ꯔꯥ ꯑꯅ ꯈꯜꯍꯧꯕ ꯑꯗꯨꯅ ꯍꯣꯜꯁꯤꯡꯁꯦ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯃꯁꯤ ꯍꯣꯜ ꯇꯧꯕꯁꯤꯡꯁꯨ ꯍꯣꯜ ꯇꯧꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯟꯖꯜꯂꯛꯀꯅꯤꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯕꯅꯤna ꯁ꯭ꯀꯨꯜ ꯑꯣꯟꯈꯤꯕ ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯑꯣꯟꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯄꯨꯅ ꯇꯧꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ somehow ꯍꯧꯖꯤꯛ ꯕꯖꯥꯔ ꯃꯅꯨꯡꯗ ꯍꯣꯜ ꯑꯃꯅꯤꯗꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯕꯨ ꯄꯩꯁꯥ ꯍꯟꯖꯟꯕ ꯑꯩꯈꯣꯏꯅꯗꯤ ꯌꯦꯡꯉꯨꯗ꯭रे तब मनपुरी सिनेमा से बाजार कठेल उट्कदबनी है उषा हॉल फ्रेंड्स उट्लीबसे मनपुरी सिनेमा की कथोपने लवी मनपुरी सिनेमा से मैं यूट्यूब नहा पंगाई है ट्रोल तब वानी वाखलोदी हेना नम खुनम पिक्चराइजेशन स्टाइल एक्टिंग याम फरे तब मार्केट पूरा लोनी नुवाइतेको मरक्थन को गनम तंग जे हजिक हाना होगिबा फिल्म कुमक्लिबा हेरोइनी ओरो हेरो ओरो सिगा हजिक ट्रेंड्स दा तोरिबा हेरो हेरोइनी जिगा खेनाबदि करी करी लेबगे हाबदि याम उबदो जो कोने खेना नदि खेनाबदि याम लेदी नावाइदि मसी हुजिकिसु होनदे हाबदि यारो अदुगा अइना सुम येंगजबदा नावाइने हेना होनबगी ममी ताब्रानि खले डिसिप्लिन जो खरा दुम ले हुजिक सुम ले थाबा कोइ बुजो नुसिबा अदगी sometime अखोइ से मसी लोइनमक तनतेको हुजि इंखलैबा सिंग नते अखोइ लापका दा अखोइ नहा सिंग मरक्तगी
ꯑꯩꯈꯣꯏꯁꯨ ꯍꯦꯔꯣꯅꯤ ꯀꯩꯅꯣ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯏꯒꯣ ꯀ꯭ꯂꯥꯁꯦꯁ ꯃꯥꯟꯕ ꯈꯔ ꯎꯗꯕ ꯅꯠꯇꯦꯕ ꯑꯗ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯗꯅ ꯆꯪꯉꯛꯇ꯭ꯔꯤꯔꯥ ꯑꯗꯒꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯛꯄꯗ ꯈꯣꯡ ꯍꯦꯛ ꯁꯣꯛꯄ ꯑꯗꯒꯤ ꯑꯗꯨ ꯇꯧꯕ ꯑꯩꯈꯣꯏ ꯈꯔ ꯇꯥꯛꯄꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯃꯦꯛꯁꯤꯃꯝꯗꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝ ꯍꯦꯔꯣ ꯂꯥꯛꯑ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯁꯤꯃꯥꯒꯨꯝꯕ ꯀꯩꯗꯧꯔꯒꯦ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯏꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯔꯗꯤ ꯊꯤ ꯇꯧꯈꯥꯏꯔꯝꯒꯅꯤ ꯍꯦꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯎꯈ꯭ꯔꯕ ꯃꯤꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯅ ꯃꯤꯁꯦ ꯐꯗꯤ ꯌꯥꯝ ꯐꯖꯔꯦꯕꯨ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯕ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯩꯗꯝꯅꯤ ꯀꯥꯏꯅ ꯑꯗꯣ ꯃꯁꯤ ꯈꯔ ꯍꯦꯛ ꯁꯦꯝꯗꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯃꯥ ꯅꯝꯈꯤꯕ ꯁꯤꯅꯦꯃꯥ ꯁ꯭ꯄꯣꯔꯠꯀꯤ ꯁꯤꯅꯥꯔꯤꯑꯣꯁꯦ ꯁꯤꯗꯤ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯅꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯃꯤ ꯁꯦꯟꯅꯅꯕꯒ ꯇꯣꯉꯥꯟꯅ ꯊꯝꯃꯦꯕꯀꯣ ꯅꯪ ꯁꯤ ꯆꯪꯒꯅꯣ ꯂꯩꯀꯥꯏꯗ ꯃꯤꯁꯨ ꯌꯣꯡꯒ ꯌꯦꯡꯉꯦꯕ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯌꯦꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥ ꯅꯝꯕ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯔꯝꯕ ꯃꯤ ꯑꯩꯈꯣꯏ ꯐꯌꯦꯡꯗ ꯌꯥꯝ ꯅꯝꯃꯤ ꯌꯥꯝ ꯅꯝꯃꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯩ ꯇꯥꯏꯞꯇ ꯁꯤꯅꯦꯃꯥ ꯅꯝꯃꯤ ꯃꯥꯜꯂꯦꯅꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯎꯕ ꯐꯪꯗꯕ ꯅꯠꯇꯦ ꯐꯪꯉꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯑꯣꯟꯕ ꯄꯨꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯈꯔ ꯍꯦꯛ ꯈꯪꯕꯤꯔꯛꯄ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯆꯠꯄꯗꯧꯅ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯃꯥꯜꯂꯛꯄ ꯁꯤꯗꯤ ꯎꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝ ꯆꯦꯟꯖꯦꯁ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯕ ꯆꯨꯝꯒꯅꯤ ꯑꯗꯒꯤ ꯐꯤꯗꯥ ꯀꯜꯂꯕ ꯉꯥꯛꯇꯅꯤ ꯀꯜꯂꯒꯁꯨ ꯐꯤꯗꯥ yauduna ꯐꯝꯕ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯏꯪꯕ ꯇꯥꯕꯅꯤꯀꯣ ꯅꯥꯕ ꯇꯥꯕꯅꯤ ꯑꯗꯨꯅ artists are not made artists are born and hekta oigesu yaroi masi sidareisi maram yan nainaba change kamai kadawai sidareino mina yengba pamdrisi karigino adagi samna ga akhoi hero je moi natradi leitrabo kaina hai masi yam hai do wane akhoi 하이로도 와니디 헤로 톨럭바싱기디 뭐니 액셉트 따우드나 아노고 톨럭바 마삭 파자바 나하싱 어디기 모머린 따다나 톨레이비싱두디 퍼블릭 그노 퍼블릭 yengadoising criticize tawdanga criticize tawdanga nuaiteda moi nawagido dum taw aduna phaida asi haiba sum akoi khara sum hanjan leiba aduga khara ban as moi natade hero leitraba akoi na nati akoi kumjagi chalubrane market tudi midi kaigum khara sale khara puthokcharaga sale khara mo hanjanna bo hona jabani na ꯃꯤꯗꯤ ꯁꯦꯟꯗꯣ ꯃꯥꯡꯗꯅꯕ ꯍꯣꯠꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯅꯧꯕꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯃꯥ ꯄꯩꯁꯥ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯄꯕ꯭ꯂꯤꯛꯀꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯁꯄꯣꯔꯠ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤꯁꯨ ꯆꯪꯉꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯊꯣꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯄꯪꯐ ꯐꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯃꯌꯥꯝꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯍꯧ ꯌꯥꯝ ꯐꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯖꯕ ꯀꯩꯅꯣꯅꯤꯀꯣ ꯃꯁꯤ ꯅꯠꯇꯦ ꯑꯗ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯍꯥꯏꯕꯗꯤ ꯏꯁꯩꯒꯤ ꯑꯣꯏꯔꯣ ꯏꯁꯩꯒꯤ ꯃꯐꯝꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯛꯇꯣꯏꯅꯦ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯒꯤꯗꯤ ꯐꯤꯂꯝꯗꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯥꯎꯖꯦꯜ ꯑꯣꯏꯔꯣ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯀꯔꯤ ꯄꯤꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯍꯩꯇꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯩ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏ तबुदबु सेल्फ डिसीजन से अइना खनबना चुम्मेना हेक खनबा हौगबा मिकुपतो अदु अफबा खोंथांग नत्ते अइना हाइजनिंगबिस अइना हाइजनिंगिसे अइना हेक तौरदि यारबने अइ मीना अइ थोदि लोइरे कइनो कायनागा हाइराबा अदगी नत्रगा अखोइना हाइसे चुम्मबनि कायना हेक याम थोलक तंगाइ कायना हे हाइराबा सी पंगफा फबा नते अखोइगी खोंगजे चुम्ना थांगदबदा फै फैना थांबा हरबनि खोंग थांगम नेटफमदा चपचाना नेटपदा मीजे तुरोय मचेक मकायदा नेला अदि स्लिप चटकनी नेटि नेटली मचेक मकायदा नेला अदि फरक तागने अदुना अइना हाइजनिंगबजे मोय तौगे हाइबदि नते तौदनबा हाना हाइबनि अदुगा होटनबा से यावदना को मी अमना फिदा कलकपसे होटनबसे यावदना कलकपा यारोय अदुना अखोइना मी अमना respect tawum thui respect tawgadabani aduga haugiba yesta star singer su yaure hoige actor acting tawbiri be chili now sing su yaw moi busu kawraga net laga chatpadi yaroi aina hajaning is moi awai han jing adu sometime nuai na daba matam hal jing na swain tawbiramadi
ꯌꯥꯝ ꯐꯒꯗꯧꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦꯅ ꯈꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯇꯧꯔꯝꯃꯤꯅꯦ ꯑꯗꯨꯅ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤꯁꯦ ꯆꯦꯟꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯕꯨꯡ ꯑꯃꯖꯤꯠ ꯍꯣꯏ excuse me ꯇꯥꯃꯣ ꯗꯤꯌꯥ ꯍꯣꯏ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯀꯥ ꯇꯣꯝꯕ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯀꯣꯜꯂ ꯆꯠꯈ꯭ꯔꯤꯅꯦꯕ ꯅꯣꯏ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯤꯡꯈꯠꯂ ꯆꯠꯂꯤꯅꯦꯕ ꯁꯤ ꯍꯦꯛ ꯆꯤꯡꯈꯠꯄꯤꯅꯕ ꯂꯩꯇꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯊꯕꯛ ꯇꯧꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯍꯦꯛ ꯀꯥꯎꯔꯒ ꯀꯥꯜꯂꯒ ꯆꯠꯂꯕ ꯃꯥ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯗꯤ ꯃꯗꯨ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯜꯐ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯑꯩꯈꯣꯏ ꯅꯩꯅꯕ ꯅꯠꯇꯅ ꯄꯕ꯭ꯂꯤꯛꯀꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯑꯅ ꯍꯦꯛ ꯑꯅꯧꯕ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯨꯔꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯑꯄꯨꯟꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕꯅ ꯐꯒꯅꯤꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯕꯅ ꯍꯦꯟꯅ ꯐꯔꯒ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯏꯟꯕꯤꯔꯛꯄꯁꯨ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒ ꯏꯁꯩ ꯅꯨꯡ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕꯤꯔꯕ ꯑꯣꯏꯔో ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯍꯧꯖꯤꯛꯁꯤ ꯅꯤꯡꯊꯝ ꯊꯥꯅꯤꯀꯣ ꯃꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛꯁꯦ ꯑꯉꯛꯄꯅꯦꯕ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯗꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯗꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯦ ꯍꯥꯠꯇꯣꯛꯑꯦꯒꯤ ꯚꯥꯞꯅꯦꯕ ꯏꯪꯊꯝꯊꯥ ꯏꯪꯈ꯭ꯔꯁꯤꯗ ꯏꯁꯩ ꯁꯛꯄ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯇꯨꯄꯤ ꯎꯕꯁꯦ ꯁꯥꯎꯋꯦꯕ ꯃꯣꯏꯅ ꯁꯝꯇꯥꯏꯝ ꯂꯣꯏꯅꯃꯛꯇ ꯁꯥꯎꯔꯣꯏ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯕ ꯏꯪꯈ꯭ꯔꯗꯨꯗ ꯑꯩꯈꯣꯏꯗꯤ ꯌꯣꯠꯁꯨ ꯅꯠꯇꯦ ꯑꯗꯣ ꯊꯣꯛꯂꯛꯄꯗ ꯇꯨꯄꯤꯒ ꯎꯞꯁꯜꯂ ꯊꯣꯛꯂꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯐꯔꯦ ꯉꯔꯥꯡ ꯅꯍꯥꯟꯒꯗꯤ ꯎꯞꯁꯜꯂ ꯑꯩ ꯑꯗꯨꯝ ꯊꯣꯛꯑꯦ ꯉꯝꯗ꯭ꯔꯕꯗꯅ ꯑꯗꯣ ꯏꯪꯊꯝꯊꯥꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯁꯩ ꯁꯛꯄꯗꯗꯤ ꯌꯥꯝ ꯏꯪꯁꯜꯂꯛꯑꯗꯤꯀꯣ ꯑꯗꯣ ꯇꯨꯄꯤ ꯂꯧꯊꯣꯛꯑꯣ ꯀꯥꯏ ꯍꯥꯏꯒꯨꯝꯕ ꯃꯤ ꯑꯃꯅꯤꯅ ꯁꯨꯝ ꯍꯥꯏꯗꯣꯏꯅꯦ ꯀꯩꯒꯤ ꯍꯥꯏꯅꯣ ꯑꯗꯣ ꯃꯤ ꯏꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯇꯨꯄꯤ ꯂꯧꯊꯣꯛꯑꯒ ꯏꯁꯩ ꯁꯛꯎ ꯀꯥꯏ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯌꯣꯡ ꯂꯤꯂꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯃꯣꯏ ꯍꯥꯏꯒꯦ ꯁꯨꯝ ꯇꯧ ꯂꯩꯕꯗꯨꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯏꯁꯦ ꯃꯤ ꯈꯔꯅꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯏꯁꯩ ꯃꯐꯝꯁꯦ ꯌꯨ ꯊꯛꯐꯝ ꯑꯗꯨ ꯃꯁꯤ ꯍꯥꯏꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯄꯥꯔꯁꯦꯟꯇꯦꯖ ꯃꯤ 1,000 ꯌꯦꯡꯕ ꯀꯥꯟꯗ ꯌꯨ ꯊꯛꯑꯒ ꯂꯥꯎꯔꯤꯕ ꯆꯣꯡꯉꯤꯕꯁꯤꯡꯁꯦ ꯃꯁꯤꯡ ꯀꯌꯥꯅꯣꯅ ꯅꯣꯡꯇ ꯊꯤꯗꯣꯛꯄꯤꯔꯕ꯭ꯔꯕ ꯃꯣꯏꯅ ꯄꯥꯝꯖꯅ ꯌꯦꯡꯕ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯗꯅꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯀꯔꯤ ꯆꯥꯗꯅ ꯀꯔꯤ ꯊꯛꯇꯅ ꯂꯥꯛꯏꯕ ꯃꯣꯏꯗꯨꯁꯨ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇꯒꯁꯨ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯏꯁꯩ ꯁꯛꯐꯝ ꯍꯥꯏꯁꯤꯗꯤ ꯌꯨ ꯊꯛꯐꯝꯅꯤ ꯌꯨ ꯊꯛꯑꯒ ꯖꯒꯣꯏ ꯁꯥꯐꯝꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯃꯁꯤ ꯑꯩ ꯄꯥꯔꯁꯣꯅꯦꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯌꯨ ꯊꯛꯐꯝꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯀꯥꯎꯟ ꯇꯧꯔ ꯂꯥꯛꯑꯣ ꯌꯨ ꯊꯛꯑꯒ ꯂꯥꯛꯏꯁꯦ ꯀꯌꯥꯅꯣꯅ ꯑꯃꯅꯤꯅ ꯆꯦꯟꯊꯕꯅꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯂꯥꯛꯏꯁꯦ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯂꯩꯀꯥꯏꯗ ꯊꯣꯛꯑꯒ ꯌꯦꯡꯉꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯜ ꯏꯆꯦꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯥꯔꯒꯦ ꯃꯣꯏꯅ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁे ꯑꯗꯨ ꯈꯔ ꯈꯟꯗꯧ ꯀꯣꯛ ꯌꯥꯎꯗꯕꯒꯤ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦ ꯁꯤꯅꯦꯕ ꯁꯦꯜꯐ ꯗꯤꯁꯤꯖꯟ ꯍꯥꯏꯁꯦ ꯌꯥꯝ ꯑꯍꯩꯄꯥ ꯁꯥꯖꯜꯂꯛꯀꯅꯣꯕ ꯀꯩꯅꯣꯗ ꯃꯦꯗꯤꯌꯥ ꯀꯔꯤ ꯑꯩꯅ ꯍꯥꯏꯕꯁꯤꯅ ꯏꯁꯩ ꯇꯧꯐꯝꯗ ꯍꯤꯗꯥꯛ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯈꯔ ꯆꯥꯕ ꯃꯤꯁꯤꯡꯅ ꯏꯁꯩꯁꯦ ꯃꯁꯛ ꯊꯤꯍꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯐꯖꯩꯌꯦꯕ ꯅꯤꯁꯥ ꯆꯥꯐꯝꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯗꯤ ꯏꯃꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯥꯝꯃꯤꯕꯁꯤꯡꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯒꯦꯕ ꯃꯣꯏꯗꯤ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯐꯦꯁꯕꯨꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯄꯣꯁט ꯇꯧꯅꯤꯡꯉꯁꯨ 7-10 ꯊꯣꯛꯅ ꯈꯟꯊꯔꯒ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯅ ꯑꯩꯒꯤ ꯈꯣꯡꯗ ꯌꯥꯟꯁꯤꯟꯖꯔꯤꯕ꯭ꯔꯥ ꯈꯜꯂꯒ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯥꯔꯇꯤꯁ ꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯃ ꯁꯤꯙꯕ ꯂꯛꯅꯕ ꯍꯨꯟꯕ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯅ ꯁꯦꯂꯤꯕ꯭रिꯇꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯃꯗꯨ ꯍꯨꯜꯂꯛꯑꯦꯅ ꯍꯜꯂꯒ ꯑꯃꯨꯛ ꯈꯨꯝꯒꯗꯧꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯅ ꯃꯣꯏꯅ ꯍꯨꯟꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯀꯥꯔꯤꯅꯤ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯌꯥꯝ ꯄꯤꯛꯏ ꯑꯩꯈꯣꯏꯅ ꯍꯨꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗꯅꯤ ꯀꯣ ꯃꯤꯉꯣꯟꯗ ꯍꯨꯜꯂꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦन ꯂꯪꯅꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯗꯨꯝ ꯍꯨꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦन ꯑꯗꯨꯝ ꯁꯤꯃꯤꯟꯅꯕꯅꯤ ꯑꯗꯨ ꯃꯤꯅ ꯑꯗꯨꯝ ꯅꯦꯠꯂꯒ ꯆꯠꯈꯤꯅꯤ ꯃꯣꯏ ꯃꯅꯤꯄꯨꯔꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯩꯇꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯃꯣꯏ ꯃꯁꯦꯟꯐꯥꯎ ꯌꯥꯅꯗꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯡ ꯁꯤ ꯂꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯦꯅꯤ ꯄꯣꯁט ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤ나 ꯀꯗꯥꯏꯐꯥꯎ ꯁꯣꯛꯄꯒꯦꯁꯦ ꯁꯤ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯑꯩꯈꯣꯏꯅꯒ ꯑꯥꯔꯇꯤꯁꯀꯤ ꯃꯔꯝꯗ ꯏꯕꯗ
खंग हईब सादना अखंग मैम लई पाक हेक इबीगनु मसी फतब लेगनी सही मफम से हिदाक थकफम दौना उबदो उबीगनु इमा इमा इचल इचे इतई मसिंग इयाम्बा याम चमजब मी मैम सेक्शन मैम यावरी मोई खर खक लाव खोंग स्टेज मैम चोंग फनब तौबदो मसिंग कयानो अमतंग थिदोपिरो लाव अदुगा पोस्ट तौबिरो वारी याम नुंगाइरेको मरक थना अखोई ब्रेक अमतंगा लग्जरी मचलगी सासेनबा प्रोडक्ट्सिंगदगी चेक्सिनबियु कंगलैपाक स्पाइसेस इंडस्ट्री न पुथोकपा मचलगी अतोपा मानबा मैन्युफैक्चरिंग यूनिट अमत लेजदे KSI न पुथोकपा मचलगी असेंगबा प्रोडक्ट्सिंग असबु खंगनबगिदमक पैकेजिंग दा KSI लोगो कंगलैपाक स्पाइसेस इंडस्ट्री याउबरा हैना चेक तौबियु अमसुंग पैकेजिंग दा ISO 9001-2008 और ISO 9001 और 2015 असी याउबरा हैना चेक तौबियु ललामुंग मखोंग तखेलमम लेकाई रिम्स रोड फैक्ट्री थांगवैबन सेनाम लेकाई हैना थारी बसी नत्तबा अतोपा अमता मचलगी असेंगबा प्रोडक्ट नत्ते सासिनबा अमसुंग मालहनबसिंगदगी चेक्सिनबियु हेना कुपमरोल खंगनबा लेंगसिनबिरउ मचल कंगलैपाक स्पाइसेस इंडस्ट्री ललामुंग मखोंग तखेलमम लेकाई रिम्स रोड फैक्ट्री थांगवैबन सेनाम लेकाई नियर लंफे लंपाक नत्रगा लॉगऑन तौबियु www.machalspices.com और facebook/machalspices नत्रगा ईमेल तौबिरउ info@machalspices.com Manipur da ihan hanba oina healthcare products singi fangfam diagnosed instruments healthcare system office Khoyathong Nagamapal Road Imphal 795001 branch office Lalambung Makhong Rims Road near Syndicate Bank Imphal 795001 complete range star surgical instruments hospital equipments OT lights and tables autoclaves rehabilitation aids hospital consumables healthcare products diagnostic reagents hearing aids blood glucometer digital BP monitor air mattress nebulizer na chingba singi oina new year gi 20 to 25% discount pizari terms and conditions apply hena kupamarol gi dama contact tobirau 038520569092 amadi 7085776993 aikoigi email diagnoinst@gmail.com khudong chaba si manghanbiganu diagnosed instruments healthcare system ब्रेक की मतुंगदा मयाम बमुक हन्ना तराम नौक्सरी मखा तारा कोइना को दासनांदा दा वहंग तंग जे मफम मतंग मतुंगिना को अनोबा आर्टिस्ट सिंग जिना मुक सिनगिने बको अदो दासनांदा गी फ्यूचर प्लान करी करी तो पल लई बिबगे फ्यूचर प्लान से ना खोई कईगुम बखरा पब्लिक का दम लोइना ला आमनिना को हयंग वाइबो अइना आर्टिस्ट ओइना लई त्रबा लाइदी खरब थबकते पथारा कानदी अखोई ह्यूमैनिटेरियन ग्राउंड है तारे अखोई लेता लाइरा सिंग दगी सिगुम्बददी वाखल से दम थामे कईगुम खरदि तौगेना अदुबु मसी लोइनमक कइदा चंगी अइना तौरिबा अइना फंगजरिबा इनकम दुगी मखा पोली मसी कमाइना जेनरेट तौगदगे मसी सु याम नैनदबा यारो अदुबु आई अदुम होनरी कईगुम खरा अखोई फिल्म गी लमदगी इसई गी लमदगी खतंग थैदुगा हयंवाई Manipur da haibam nei na wai film kuming ade mukna sei sei ngade mukna ojik ti kai tare harak to saru kudina kar na kan da haido ga isit pa ni kang de kai gno kala ona haining isi Manipur di am lui ye ko aduna tungi punsi dadi mayam gi dabang ta thabak tawge haibadi wakal sidagi hong leite sini America thana ko akoi viewers sing yam saw e ba adi isai sha lakte na aduna isai yam tang khudung ta view isai je akoi thungna de haibagi na sina tom swes ni tom gi pa mane isai se aina compose tau gibani aduga isana tawjabani sum masi gita ko sum isai phajaba phajai kana haibse ekta phajar halage yade wakhana ngak tholap mayek dagi wakhana ngak tholap sul kai tune duna ko tumna de haibagi waro balaite sauru de kanada su aina laibakta asum thogu tamlambani khanna leihaurage aidi laibakta asum thogu tamlambani khanna leihaurage aidi thungna de haibagi warau balaite sauru de kanadasu aina
ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯗ ꯁꯥꯟꯗ ꯏꯁꯩꯒꯤ ꯑꯣꯏꯔꯣ ꯐꯤꯂꯝꯗ ꯑꯣꯏꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯇꯧꯕꯤꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯒꯦ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯛꯇꯤ ꯇꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯃꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯐꯥꯎꯗ ꯑꯩꯅ ꯉꯝꯃꯤꯐꯥꯎ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯁꯩ ꯃꯐꯝꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯆꯥꯍꯩꯗꯕ ꯆꯥꯔꯒ ꯍꯦꯛ ꯇꯧꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯌꯥꯝ ꯁꯤꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯇꯁꯦꯡꯅ ꯑꯩ ꯏꯁꯩ ꯊꯥꯗꯣꯛꯅꯤꯡꯉꯦ ꯊꯃꯣꯏꯗꯗꯤ ꯑꯄꯥꯝꯕꯗꯤ ꯂꯩ ꯏꯁꯩ ꯊꯥꯗꯣꯛꯅꯤꯡꯉꯤꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯔꯨꯔꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯍꯣꯡꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯅꯅ ꯌꯥꯅꯕ ꯆꯠꯄꯒꯤ ꯋꯥꯅꯤ ꯃꯁꯤꯅ ꯑꯥꯔꯇꯤꯁꯇꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯟꯒꯟꯕ ꯀꯩꯅꯣꯅꯤꯅ ꯍꯌꯦꯡꯋꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯑꯩ ꯌꯥꯝ ꯐꯍꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯇ꯭ꯔꯒ ꯑꯥꯔꯇꯤꯁꯀꯤ ꯊꯕꯛꯇꯒꯤ ꯊꯩꯊꯣꯔꯀꯥꯟꯗ ꯍꯤꯡꯅꯅꯕ ꯈꯔ ꯍꯣꯠꯅꯖꯕꯗꯨ ꯍꯣꯠꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯅ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯁꯨꯝ ꯌꯥꯝ ꯌꯥꯒꯅꯤ ꯈꯜꯂꯒ ꯆꯠꯂꯗꯤ ꯑꯥꯔꯇꯤꯁꯇꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯅꯣꯡꯃ ꯂꯣꯏꯒꯅꯤ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯒꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯅ ꯐꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡꯒꯤ ꯈꯣꯡꯐꯝ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯑꯩꯁꯦ ꯅꯦꯛꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅꯒ ꯈꯟꯒꯠꯂꯛꯑꯗꯤ ꯌꯥꯝ ꯐꯠꯇꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯉꯒ ꯑꯩ ꯐꯤꯂꯝꯅ ꯍꯦꯟꯅ ꯐꯔꯕ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯗꯤ ꯐꯤꯂꯝꯒꯤꯗꯤ ꯃꯥꯒꯤ ꯆꯪꯐꯝ ꯈꯔ ꯇꯧꯔꯒ ꯍꯦꯛ ꯀꯩꯅꯣ ꯇꯧ ꯏꯁꯩꯒꯤ ꯂꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯈꯪꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯏꯁꯩꯁꯦ ꯊꯥꯗꯣꯛꯄ ꯍꯦꯛ ꯉꯝꯗꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯁꯦ ꯏꯁꯩꯗꯒꯤꯅꯦꯕ ꯏꯁꯩ ꯃꯅꯤꯄꯨꯔ ꯏꯁꯩ ꯑꯃ ꯇꯧꯕꯗꯅꯦ ꯀꯟꯁꯔꯠ ꯑꯦꯅꯤ ꯀꯟꯁꯔꯠ ꯑꯣꯏꯔꯣꯀꯣ ꯉꯁꯤ ꯑꯣꯏꯔꯣ ꯍꯌꯦꯡ ꯑꯣꯏꯔꯣ ꯁꯤꯜꯂꯛꯄꯗ ꯗꯥꯁꯅꯥꯟꯗꯩ ꯃꯤꯡꯁꯦ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯟꯇꯦꯛ ꯆꯠꯆꯔꯛꯄ ꯗꯦꯂꯤ ꯂꯤꯁ ꯑꯌꯥꯝ ꯐꯦꯟ ꯑꯌꯥꯝꯕ ꯂꯣꯏ ꯑꯣꯏꯖꯩꯌꯦꯕꯀꯣ ꯁꯦ ꯑꯗꯣ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯗ ꯌꯥꯝ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯔꯗꯤ ꯑꯗꯨꯝ ꯕꯥꯏꯁ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯐ꯭ꯔꯦꯡꯛꯂꯤ ꯁ꯭ꯄꯤꯀꯤꯡ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯃꯌꯥꯝꯅ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯇꯤ ꯑꯗꯨꯅꯤ ꯑꯁꯨꯛ ꯐꯪꯉꯤ ꯀꯥꯏꯅ ꯍꯧꯖꯤꯛꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤ ꯑꯃꯅ ꯅꯣꯏ ꯑꯥꯔꯇꯤꯁꯁꯤ ꯄꯦꯃꯦꯟ ꯀꯌꯥ ꯇꯧꯏꯅ ꯍꯪꯍꯟꯒꯦꯅꯦ ꯗꯥꯏꯔꯦꯛ ꯀꯅꯥ ꯈꯨꯝꯒꯦ ꯉꯝꯒꯦ ꯌꯦꯡꯅꯁꯦꯕ ꯀꯌꯥ ꯄꯤꯔꯤꯒꯦ ꯀꯥꯏꯁꯦ ꯀꯣ ꯌꯥꯝꯅ ꯏꯀꯥꯏꯖꯅꯤꯡꯉꯥꯏꯅꯦꯕ ꯇꯧꯕꯇꯕꯨ ꯄꯥꯝꯖꯔꯨꯕꯒꯤ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯥꯔꯇꯤꯁꯁꯤꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯏꯒꯣ ꯀ꯭ꯂꯥꯁꯦꯁ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯄꯣꯊꯥꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯛꯄ ꯀꯩꯅꯣꯁꯦ ꯁꯤꯗꯤ ꯀꯩꯅꯣꯝꯅꯦꯕ ꯑꯩꯈꯣꯏ ꯑꯗꯒꯤ ꯁꯤꯜꯆꯔꯗ ꯑꯇꯩ ꯃꯐꯝꯗ ꯇꯥꯔꯤꯕ ꯃꯣꯏꯅ ꯍꯦꯟꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅꯒ ꯁꯨꯃꯥꯏꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯊꯝꯃꯤꯕ ꯊꯥꯖꯕ ꯃꯣꯏꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯥꯏꯅ ꯊꯥꯖꯕꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤ ꯖꯦꯠꯇꯧꯅ ꯀꯥꯎꯈꯠꯈ꯭ꯔꯒ ꯃꯇꯣꯟ ꯌꯧꯔꯦ ꯍꯥꯏꯔꯒ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯦꯔꯥꯁꯨꯠ ꯌꯥꯎꯗ꯭ꯔꯗꯤ ꯂꯦꯟꯗꯤꯡꯗ ꯄ꯭ꯂꯦꯟꯗ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯩ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯎ ꯐꯨꯜꯗ ꯍꯥꯞꯄꯒ ꯀꯥꯞꯈꯤꯕ ꯔꯣꯀꯦꯠꯇꯣ ꯊꯥꯎ ꯂꯣꯏꯔꯒ ꯇꯥꯔꯛꯄꯗꯣ ꯑꯗꯨꯗ ꯃꯥꯕꯨ ꯇꯞꯅ ꯇꯥꯔꯛꯅꯕ ꯄꯦꯔꯥꯁꯨꯠ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯂꯦꯟꯗꯣ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕꯁꯦ ꯑꯩꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯅꯤ ꯑꯗꯨꯅ ꯇꯞꯅ ꯀꯣ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯒ ꯒ꯭ꯔꯥꯎꯟꯗꯁꯨ ꯑꯩꯁꯨ ꯀꯥꯏꯗꯕ ꯃꯤꯁꯨ ꯀꯥꯏꯗꯕ ꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯃꯔꯛꯊꯠꯅ ꯉꯁꯥꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯌꯥꯝꯅꯀꯣ ꯂꯩꯔꯤꯕ ꯂꯝꯗꯝꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯩ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤ ꯍꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯂꯣꯏ ꯎꯔꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2 ꯑꯣꯛꯇꯣꯕꯔꯗꯒꯤ ꯑꯣꯅꯔꯦꯕꯜ CM ꯌꯥꯎꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯗꯅ ꯂꯣꯟꯆ ꯇꯧꯗꯅ ꯇꯣꯝ ꯇꯤꯚꯤ ꯑꯅ ꯍꯧꯖꯤꯛ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯣꯏꯅꯀꯣ 43 ꯀꯟꯇ꯭ꯔꯤꯁ ꯌꯦꯡꯍꯟꯂꯤꯑꯕ ꯁꯤ ꯁꯨꯃꯥꯏꯅ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯔꯛꯄꯁꯦ ꯀꯩ ꯃꯣꯠ ꯐꯥꯎꯕꯤꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯑꯐꯕꯕꯨ ꯇꯧꯔꯛꯏꯒꯩꯗꯤ ꯑꯩꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯝꯗꯝꯁꯤꯒꯤꯀꯣ ꯑꯩꯗꯤ ꯑꯇꯣꯞꯄꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯁꯤ ꯃꯌꯥꯝꯅꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯗꯣ ꯃꯥꯒꯤ ꯔꯤꯂꯤꯖꯟꯒꯤ ꯃꯇꯥꯡꯗ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯗꯥꯅꯟꯗ ꯀꯧꯏ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯕ ꯂꯩꯇꯦ ꯀꯣ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯀꯣꯟꯇꯦꯛꯇ ꯊꯣꯟꯅꯤꯡꯉꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥ ꯉꯥꯛꯄ ꯀꯧꯏ ꯑꯩꯅ ꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯁꯤ ꯈꯥ ꯉꯥꯛꯍꯟꯗꯣꯏꯅꯤ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅꯕꯨ ꯈꯥ ꯉꯥꯛꯄ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯑꯃꯕꯨ ꯆꯠꯂꯁꯨ ꯂꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ
ko ai jik atai religion da depend tawra lei ai khangi sana tawdabu aduda tawre hadana ta kaino da taw gidana atopa da taw gidana langdana leibudi nate adu thamoi da lamdam sibu nungsi bududi lei aduna lamdam sigi karigumba khara tawrokpa kada awon ba tawrokpa da aina adum matam puna ba appreciate tawwe yam thagase adu tomgi leiriba environment LED in the backside is quite like yam professional kaino oiba su u phangi koi thagar pe mai dam ta koi tom chibi ma kai de jam thagase ko ado politics ke lam da ko hang tam politics se pambi bra khongda ge kaina khanbi bra khal kala ado maram kitang ten tak na aikoi artist sing gidi loisalak pada film da di oining bo oibe ai phane amuk na hairasu IS kaya khana oigare inspector oigare ASP oigare arai ate khoi da di oining ge oi yai line na tabu tabu loisalak pada di kaim leite aikoi ko duga public ka singa relationship phana lakani public ki mateng pang hadi artist sing gi paroi na politics na ta kan leite ya mona ju khongda pu ko da kai ado ate ate mapalam da leiri sidi artist sing na bot lepak pada yam kagalli wari ba masi naina ba change kai gino akhoi manipur dana kai gino kadri si no sorry kadri si nate karo do si kai gino naina ba change adi artist sing na bole ba kai do na moi lepa ga aina ga matam khara mayam na bot lep ni sando ka da moi lepa kai do na ta gi ba kai gino asin naina se ba mapalam dana mi kayam na bot thadai akhoi manipur dana mi kayam lei lairik haiba kayam lei haiba saba kayam lei se si yam naina ga dong ne manipur da lairik haiba saba akhang ma saba je kayam lei yeng na se bang ta aina hai se masing hai du mayam la khang ma le mi ama da ekta issue ma da naina loi tanglak ka ne ma manipur gi sana bi ne ba se akoi da thengna da na lai ra ba ngak ta ne ba aduna ai gi feel lagi haido ga mi ma da hunjan ba se phatte ba ekta taksan ba se ada mi gi di bihar rom de yengo akoi Satrughn Sanana ga bot kare ikai si Satrughn Sana tholak pada akoi screen da ga paisa chai ba kangu si madui nupa du da Satrughn Sana da bot le pe ha da Satrughn Sana da bot hada de ma to ba hada ra khadra akoi no phun ma adu ma mi si yam yam le mi gi di yam fan falling yam yam akoi manipur gi di koi tapi ba ngam mane he na yam hai tare aduna khara section ma phai ado mar thana da san na kwai pam jana sakki bi se am tanga sakpi ro ina pamjana harak pasidani ne he ngau ri adu na pegana yoksang gi da am phajaba ma sakki do du pa yoksang gi di sa ro ji aina yoksang je kya yoksang kumai je yoksang kumai hai jadre sana sum ai ji anakti wakan nara khang de mamang da di new year gumba sigumba jai mayam da wish store me do andak jai de gi tawdre wish store ga kana ba leite wish ta piri ba khoi lamdam ji da phaba purak na ba hona minasi adu tawsi da tawsi har ga nungai ta pau yam ta ba si masi tawda ba na phare na khallaga kya wish tawde aduna khoi gi yoksang si joina sana khotna bagi kumai na isana khanjaraga celebrate tawji sana khotna bagi matang da question am tang lak che da sa da sports am pam je antai ba football sana bu sometimes ko social media da uye ba kwa ado sports kilam da di kai ka karmai oh hoji ji dum ai football sana ba se koi gi haira gudi am phajada football na khar chopchari hai tare hadi ko sa chani mi sana yoksal luni adubu ai mi khara ni dum troll tawe ba tong ba cha sana sale hero ni kai si ma moi ngang na jasanu ai chen ga do ba chong ga do ba idum chong jaru ge ko adu du na size da boisa body maintain ai go da kana howe ba exercise fibam hakchang gi fibam da natraga hakchang da matam phangjada ba khoi da di yam kana ja howe ba ngasi complexion maksal la su complexion du de hala pa yai to go da bu ngasi nan tho ga ta ta na parasite yawa cha po cha sa la ga tum lei ba du di afaba natte ba du na ngangna biyo dum ya no ngangna bu su dum ngangna biyo sana bam tok pa chat pa sana ga do do su sana jaru ge humang lok thok charu ge ala ga cham khara chara ga dum hara hara hakjang sem jage dum to bu manipur sports hai ba kano si de khoina mirai roi do manipur punna dum samina ga hakjang mi khuding mak na manipur da leiri ba sana da ba mi na su manipur su bu amoi hina masak ta ke hara di sportsman natraga sports sanari ba hogalak liba naha sing se koina matam punamak ta support tawgadawni haibasi dugwa tawminasi haibasi joi manipur gi ahal laman ithak thongba kha thaba punamak tai apel tawjai ise am tang ko do sei si yam leigre adu aina pamjana he hek sugum matam da sakpasi
ꯅꯨꯡꯁꯤꯅꯔꯤꯉꯩ ꯑꯁꯨꯛ ꯋꯥꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯤꯡꯅꯍꯜꯂꯤ ꯀꯥꯏꯅꯔꯒꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯛꯏꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅꯁꯨ ꯍꯣꯔꯦꯟ ꯍꯪꯉꯛꯀꯅꯤ ꯀꯣꯏꯁꯟ ꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯪꯕ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯉꯦꯕ ꯗꯁꯅꯥꯟꯗꯁꯦ ꯀꯥꯏꯗꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯀꯔꯤꯗꯧ ꯏꯃꯥ ꯕꯕꯥ ꯂꯣꯏꯅꯃꯛ ꯈꯪꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯂꯤꯕ ꯑꯗꯣ ꯈꯪꯗꯕ ꯃꯌꯥꯝꯁꯤꯒꯤ ꯈꯤꯇꯪ ꯍꯥꯏꯔꯞ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣꯕ ꯑꯩꯒꯤ ꯃꯤꯡ Hamom Sadananda Singh ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯗꯤꯅ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯔꯕꯅꯤꯅ ꯗꯤꯅ ꯍꯧꯕ ꯊꯣꯛꯂꯣꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯇ ꯌꯥꯝ ꯀꯟꯅ ꯊꯤꯔꯝꯕꯅꯤ ꯑꯗꯣ ꯀꯌꯥ ꯗꯤꯅ ꯍꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯇ ꯀꯌꯥ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯈꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯏꯗ ꯑꯣꯏꯕ ꯗꯦꯜꯁꯤꯌꯥ Hamom ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯃꯥꯏꯀꯩꯁꯤ ꯈꯥꯅꯤ ꯑꯗꯨꯅ ꯃꯥꯁꯤ ꯀꯦ ꯑꯩꯁꯤꯅꯁꯨ ꯑꯣꯏꯍꯜꯂꯣ ꯍꯥꯏꯔꯛꯄ ꯑꯗ ꯈꯥꯒꯦꯝꯕ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯊꯣꯟꯅꯈ꯭ꯔꯕꯅꯤꯅ ꯈꯔ ꯈꯖꯤꯛ ꯊꯩꯗꯣꯛꯑꯒ ꯑꯩꯅ ꯈꯥ ꯉꯥꯛꯄ ꯍꯥꯏꯕꯅꯤ ꯈꯥ ꯉꯥꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯈꯥ ꯉꯥꯟꯕꯁꯤꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯃꯤꯡ ꯈꯥ ꯉꯥꯛꯄ ꯉꯥꯛꯂꯛꯀꯗꯣꯏꯅꯦꯕ ꯉꯥꯛꯅꯕ ꯍꯣꯠꯅꯒꯦ ꯉꯥꯛꯂꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯒꯤ ꯂꯩꯐꯝ ꯁꯦꯒꯥꯔꯣ ꯊꯧꯗꯥꯕꯥꯕꯨ ꯂꯩꯀꯥꯏ ꯂꯦꯟꯃꯥꯔꯛꯁꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯄ꯭ꯔꯦꯁ ꯂꯩꯔꯤꯁꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯔꯤ ꯕꯕꯥ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ 5ꯅꯤ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯅ 4ꯅꯤ ꯑꯩꯅ ꯌꯥꯏꯃ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯀꯥꯡꯉꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯖꯤꯅꯥ ꯀꯥꯡꯉꯕꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯨꯝꯁꯤ ꯄꯨꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯔꯦꯄꯤꯗ ꯐꯥꯌꯔ ꯔꯥꯎꯟ ꯑꯣꯏꯅ ꯈꯤꯇꯪ ꯊꯨꯅ ꯀꯣꯏꯁꯟ ꯍꯪꯒꯦ ꯑꯗꯣ ꯀꯣꯛꯇ ꯅꯠꯇꯕꯗ ꯆꯤꯟꯗ ꯂꯩꯕꯗꯨꯅ ꯈꯨꯝꯃꯛꯇꯣꯏꯁꯤꯀꯣ ꯀꯣꯛꯇꯕꯨꯗꯤ ꯍꯥꯟꯅ ꯂꯩꯗꯣꯏꯅꯦꯕ ꯍꯪꯖꯔꯒꯦꯀꯣ ꯌꯥꯗ꯭ꯔ ꯈꯨꯝꯗ ꯂꯣꯏꯔꯦ ꯀꯣꯏꯁꯟ 5 ꯈꯤꯇꯪ ꯍꯪꯖꯒꯦꯀꯣ ꯅꯨꯡꯉꯥꯏꯅꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯃꯇꯝ ꯌꯥꯝ ꯂꯧꯒꯨꯝꯁꯦ ꯁꯤꯗꯅꯦ ꯉꯥꯎꯔꯤꯁꯦ ꯑꯩꯗꯤ ꯂꯣꯏ ꯅꯨꯡꯁꯤꯌꯦꯕ ꯑꯩꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯃꯇꯪ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯑꯆꯝꯕꯅ ꯗꯥ ꯁꯟꯗꯥꯅ ꯅꯣꯡꯃꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯃ ꯂꯥꯞꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯑꯇꯣꯞꯄ ꯉꯝꯃꯣꯏꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯗꯤ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯒꯨꯂꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏꯅꯔ ꯑꯗꯨꯝ ꯂꯣꯏꯅꯗꯗꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥꯅꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯒ ꯍꯩꯅꯗꯕꯁꯦ ꯌꯥꯝ ꯑꯣꯕꯔ ꯁꯃꯥ ꯆꯥꯁꯜꯂꯛꯄꯁꯦ ꯑꯍꯩ ꯄꯥꯁꯜꯂꯛꯄꯁꯦ ꯑꯗꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯀꯣ ꯅꯨꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯒꯨꯟ ꯅꯨꯄꯤ ꯑꯃꯗ ꯁꯦꯠꯍꯟꯅꯤꯡꯕ ꯒꯨꯟ ꯑꯗꯨꯗꯤ ꯌꯥꯝꯃꯤꯗ ꯇꯧꯕꯇꯕꯨ ꯀꯜꯆꯔ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇ꯭ꯌꯨꯝꯁꯦ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤ ꯔꯦꯄꯤꯗ ꯐꯥꯌꯔꯁꯤ ꯈꯤꯇꯪ ꯁꯥꯡꯗꯣꯛꯆꯔꯗꯀꯣ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯦ ꯃꯥꯒꯤ ꯀꯜꯆꯔ ꯀꯁꯇ꯭ꯌꯨꯝ ꯁꯤꯗ ꯑꯣꯏ ꯁꯤꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯝ ꯃꯁꯛ ꯐꯖꯗꯕ ꯀꯦꯕ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯇꯧꯕꯇꯕꯨ ꯀꯁꯇ꯭ꯌꯨꯝꯁꯤꯗꯤ ꯑꯣꯜꯋꯦꯁ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯁꯇ꯭ꯌꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅꯀꯣ ꯗꯥ ꯁꯗꯥꯅꯟꯗꯅ ꯑꯩꯈꯣꯏꯒꯤ ꯆꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯣꯔꯤ ꯑꯩꯁꯦ ꯂꯣꯟꯌꯥꯟꯁꯦ ꯀꯌꯥ ꯌꯥꯎꯗꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯚ꯭ꯌꯨꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯩꯅ ꯉꯥꯡꯉꯤꯉꯩ ꯆꯨꯝꯃꯤ ꯍꯥꯏꯕꯁꯨ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯃꯗꯨ ꯉꯥꯛꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯄꯤꯕꯤꯌꯨ ꯁꯣꯏꯈꯤꯕ ꯑꯦꯔꯤꯌꯥꯗꯨ ꯁꯤꯗꯗꯣꯏꯉꯥꯏ ꯂꯩꯕꯤꯗ ꯁꯤꯗꯕꯤꯒꯅꯨ ꯑꯩꯒꯤ ꯑꯦꯔꯤꯌꯥ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯨꯇꯤꯡ ꯃꯐꯝꯗ ꯄꯤꯛꯆꯔꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯗꯨꯁꯤ ꯃꯌꯥꯝ ꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯁꯣꯏꯕ ꯑꯦꯔꯤꯌꯥꯗꯣ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯅ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯕꯤꯔꯒ ꯁꯤ ꯑꯦꯔꯤꯌꯥꯁꯦ ꯁꯦꯝꯗꯣꯛꯅꯤꯡꯉꯤ ꯋꯥꯔꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯨꯔꯕꯅꯤನ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯁꯤ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯄꯨꯟꯅ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯀꯔꯤ ꯁꯣꯏꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯀꯔꯤ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯦ ꯏꯊꯟꯗꯅ ꯇꯧꯕꯗ ꯀꯔꯤꯝꯇ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯄꯨꯟꯕ ꯄꯨꯟꯁꯤꯟꯕ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔ ꯇꯧꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯃꯅꯤꯄꯨꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ
ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯗꯥꯁꯅꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯍꯪꯖꯅꯤꯡꯉꯦꯕ ꯁꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯑꯣꯏꯕ ꯗꯥꯁꯅꯥꯟꯗꯁꯦ ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯀꯩꯅꯣ ꯐꯤꯂꯝꯒꯤ ꯂꯝꯗꯁꯨ ꯑꯗꯣ ꯁꯛ ꯌꯥꯝ ꯀꯥꯏ ꯀꯥꯏꯅ ꯃꯌꯥꯝꯅ ꯏꯒꯣ ꯌꯥꯝ ꯂꯩ ꯀꯥꯏ ꯍꯥꯏꯅꯩꯕ ꯑꯗꯨ ꯁꯤꯗꯤ ꯆꯨꯝꯕ꯭ꯔꯣ ꯃꯗꯨ ꯂꯩꯅꯤ ꯂꯩꯅꯤꯗꯤꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯑꯃꯨꯛ ꯂꯩꯇꯦꯅ ꯍꯥꯏꯔꯦꯕ ꯂꯩꯔꯣꯏ ꯑꯈꯪꯅꯕ ꯃꯤꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯊꯕꯛ ꯆꯤꯟꯗꯅ ꯌꯥꯍꯧꯗ꯭ꯔꯕ ꯑꯗꯨ ꯏꯒꯣꯗ ꯄꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯐꯦꯐꯥ ꯇꯧꯔ ꯆꯠꯈꯤꯕ ꯃꯤꯗꯨꯗ ꯑꯩꯅ ꯀꯧꯒꯗ꯭ꯔꯕ ꯇꯥꯟꯅꯗꯅ ꯁꯨꯝ ꯀꯧꯒꯗ꯭ꯔꯕ ꯑꯗꯣ ꯃꯣꯏ ꯍꯦꯔꯣ ꯂꯥꯛꯀꯗꯧꯔꯒꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯃꯥꯏ ꯀꯧꯅꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯁꯦꯠꯅꯕꯅꯦꯕ ꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯋꯥꯁꯨ ꯉꯥꯡꯉꯣꯏ ꯕꯖꯥꯔꯗ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦꯕꯀꯣ ꯋꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯁꯦꯕ ꯕꯖꯥꯔꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯣꯟꯁꯤꯟꯅꯒ ꯋꯥ ꯉꯥꯡꯅꯔꯨꯒꯦ ꯃꯁꯛ ꯈꯪꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯉꯥꯡꯅꯔꯤꯁꯦ ꯉꯥꯡꯅꯖꯁꯅꯨ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯖꯕꯗꯤ ꯁꯛ ꯀꯥꯛꯄ ꯀꯥꯛꯇꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡꯅꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯐꯝꯗ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯋꯦꯜꯀꯝ ꯇꯧꯏ ꯑꯃꯨꯛ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯝ ꯆꯪꯉꯒ ꯁꯨꯝ ꯍꯟꯖꯟ ꯍꯥꯏꯕ ꯏꯅꯥꯛꯄꯨꯗꯤ ꯉꯥꯎꯗꯅ ꯇꯧꯖꯔꯤꯅꯤ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗ ꯂꯤꯃꯤꯠꯁꯦ ꯍꯦꯜꯂꯛꯑꯀꯥꯟꯗꯅꯦ ꯑꯩꯅ ꯑꯟꯋꯥꯟꯇꯦꯗ ꯚꯤꯗꯤꯑꯣꯁꯀ ꯊꯣꯛꯈ꯭ꯔꯤꯗꯣ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯉꯝꯕ ꯄꯥꯡꯒꯟꯁꯦ ꯂꯥꯜꯂꯛꯑꯗꯤ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯃꯛꯇꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯛ ꯀꯥꯏꯕꯨ ꯍꯥꯏꯒꯦꯔꯥ ꯐꯩꯕꯨ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦꯕꯨ ꯍꯥꯏꯒꯦꯔꯥ ꯑꯩ ꯃꯌꯥꯝꯒꯤ ꯊꯕꯛꯇꯤ ꯇꯧꯈꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯇꯦꯟꯅ ꯐꯪꯕꯤꯕ ꯑꯗꯩ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯎꯅꯖꯒꯦ ꯁꯣꯏꯗꯅ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯋꯥꯠꯍꯧꯔꯤꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯨꯟꯕꯂꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ